Kukina chathariba thawong sing yaningdaba phongdoktuna post thagatluba Lisipriya Kanguzamgi Facebook account thingsinkhre numit humnigi manungda athingba ase lawthoktrabadi akanba khongjang changsilagani haina malemgi maming leirabi Environment and Climate Activist Lisipriya Kanguzamna phongdorakli Lisipriya Kanguzamna press tathadurakpa cherol amana hai mahaki Facebook account ase malemgi miyamga pau faunaba yamna maru oiba official Facebook account ne numit kharanigi mamangda jiribamdigi nupi ahum amasung angang ahum punna michang taruk tamthina hatkibagi thaudok adu machin menlaba honabada mahaki official Facebook account ase thingzin khibani haidi Meta Facebook na Lisipriya da khanghalakpa notice ama palladuna cherol asina hai government na thokpa emergency order amagi matung inna section 69A Information Technology Act 2000 gi makada Lisipriya gi Facebook account ase India manungda yengba thingzilu haiba order ama pirakhibani haidi Panbe yabadi Lisipriya angang oijarabasu Manipur gi issue kaya malemgi thakta katpada achauba thaudang loduna laklibane ngarang Brazil gi Rio de Janeiro da Loishinkhiba Prime Minister Narendra Modi amade malemgi luchingba kaya yawba G20 summit da Kuki Singh ase international terrorist ni haina phongdokhibane Nakalamaromda Lisipriya Kanguzamgi Facebook account thingzeliba se Manipur lengakna numit humnigi manungda lawthok taba tarabati Manipur miyamna amukta ukhijiba mawungda akanba khongjang changsinbaga loinana Parliament mamangda masa matomta mai tharaga sizabagi fire fawba lawrakpa yai haidi Lisipriya Kanguzamgi Facebook account thingzeliba sigi matangda tongan ba wafam kaya paladuna cherol asina makhatan hai mahaki Facebook account thingzilaga Manipura tangdu leitaba purakani hairabati thawai fawba thadopige Lengakna lengaki tawfam thokpa mathosing adu matam chana tawramnabadi irang ase thoklamloi Kuki chairubagidama mahaki official Facebook account karigi thingadawibano Kuki Singhi mathakta action tawba ngamdraga chahi 16 gi angangda action tawba haibase yamna ikai ningai ni haina cherol asina makhatari